ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯏꯀꯣꯛꯅꯣꯟ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯈꯥ ꯍꯥꯟꯅꯒꯤ ꯑꯩꯒꯤ ꯐꯣꯡꯒꯗꯕꯒꯤ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯀꯦ꯫ ꯃꯥꯅ ꯊꯥꯔꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯔꯥꯙꯥ ꯃꯅꯥꯎꯅꯨꯄꯤ ꯏꯟꯗꯤꯔꯥꯒ ꯊꯥꯡꯃꯩꯕꯟꯗ ꯂꯩꯕꯤ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯑꯔꯨꯕ ꯊꯕꯛ ꯑꯃꯒꯤꯗꯃꯛꯇ ꯆꯠꯂꯝꯃꯤ꯫ ꯄꯨꯡ ꯑꯃ ꯅꯪꯅꯅꯕ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯗꯤꯡꯀꯨ ꯔꯣꯗ ꯂꯣꯝꯗꯒꯤ ꯂꯥꯛꯂꯝꯃꯤ꯫ ꯏꯟꯗꯤꯔꯥꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ ꯔꯥꯙꯥ, ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯑꯁꯤꯗ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯃꯃꯥꯡꯂꯣꯝꯗ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯁꯦ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯪ ꯁ꯭ꯋꯥꯏꯗ ꯀꯨꯝꯊꯍꯧꯔꯣ, ꯑꯩ ꯌꯨꯝꯗ ꯆꯪꯈ꯭ꯔꯒꯦ꯫ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣꯅꯦ? ꯑꯩꯗꯤ ꯎꯕꯨ ꯎꯗꯦꯅꯦ"꯫ ꯏꯟꯗꯤꯔꯥꯅ, ꯑꯁꯤꯗ ꯂꯩꯔꯦꯁꯦ, ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ, ꯈꯨꯌꯦꯡ ꯑꯁꯦ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ꯫ ꯔꯥꯙꯥꯅ ꯍꯥꯏꯔꯛꯏ, "ꯃꯥꯅꯤ ꯃꯥꯅꯤ, ꯑꯩ ꯁꯤꯗ ꯀꯨꯝꯊꯍꯧꯔꯒꯦ, ꯅꯪ ꯌꯨꯝꯗ ꯆꯪꯂꯝꯂꯣ"꯫ ꯔꯥꯙꯥꯅ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, "ꯗꯥ, ꯀꯌꯥꯝ ꯀꯨꯏꯔꯦ ꯂꯥꯛꯄ? ꯑꯩ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯈꯔ ꯊꯦꯡꯇꯣꯛꯈ꯭ꯔꯦ"꯫ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ, "ꯒꯥꯔꯤ ꯇꯣꯡꯈꯠꯂꯛꯂꯣ, ꯉꯁꯤꯗꯤ ꯁꯦꯛꯃꯥꯏꯔꯣꯝꯗ ꯆꯠꯂꯨꯔꯁꯤ"꯫ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯁꯦꯛꯃꯥꯏ ꯕꯖꯥꯔ ꯌꯧꯔꯛꯂꯦ꯫ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯃꯤꯟꯅꯔꯗꯨꯅ ꯃꯪꯒꯦ ꯃꯈꯣꯡꯒꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯪꯗꯨꯅ ꯆꯥ ꯊꯛꯃꯤꯟꯅꯔꯝꯃꯤ꯫ ꯐꯨꯔꯤꯈꯥꯎꯗꯒꯤ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯅꯝꯃꯤꯟꯅꯕ ꯐꯣꯇꯣ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯁꯛ ꯎꯕꯃꯛꯇꯗ ꯔꯥꯙꯥꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯔꯛꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ, "ꯏꯆꯥꯅꯨꯄꯥꯗꯣ ꯑꯩ ꯅꯣꯡꯃ ꯄꯨꯗꯨꯅ ꯂꯥꯛꯀꯦ, ꯑꯗꯨꯒꯅꯦ, ꯈꯪꯅꯔꯣ, ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯏꯁꯨ ꯀꯨꯏꯗ꯭ꯔꯦ꯫ ꯅꯪꯗꯤ ꯐꯤꯔꯣꯏꯗꯣ ꯂꯥꯛꯂꯅꯨꯗ, ꯃꯌꯥꯝꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯪꯂꯛꯄꯗ ꯅꯪ ꯅꯨꯡꯉꯥꯏꯔꯔꯣꯏ"꯫ ꯁꯦꯛꯃꯥꯏ ꯕꯖꯥꯔꯗꯒꯤ ꯌꯣꯡꯆꯥꯛ ꯈꯔ ꯂꯩꯔꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯂꯝꯂꯣꯡ ꯊꯣꯡꯈꯣꯡ ꯌꯧꯔꯛꯄꯗ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯉꯁꯥꯏ ꯁꯦꯛꯃꯥꯏꯗꯒꯤ ꯂꯩꯔꯛꯈꯤꯕ ꯌꯣꯡꯆꯥꯛꯇꯣ ꯇꯪꯈꯥꯏ ꯌꯦꯟꯅꯗꯨꯅ ꯍꯥꯞꯅꯔꯦ꯫ ꯑꯗꯨꯗꯒꯤ ꯇꯣꯝꯕꯁꯨ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯔꯥꯙꯥꯁꯨ ꯃꯌꯨꯝꯗ ꯆꯪꯍꯧꯔꯦ꯫ ꯅꯣꯡꯃ ꯁꯥꯟꯇ ꯔꯥꯙꯥ ꯈꯣꯏꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯙꯥꯅ, "ꯁꯥꯟꯇ, ꯀꯔꯥꯏ ꯆꯠꯂꯨꯕꯅꯣ? ꯆꯪꯂꯛꯑꯣ, ꯃꯃꯥꯡꯂꯣꯝꯁꯤꯁꯨꯅꯦ ꯌꯨꯝ ꯁꯦꯝꯕꯒꯤ ꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯦ, ꯃꯅꯤꯡꯂꯣꯝꯗ ꯍꯦꯛꯇ ꯆꯪꯂꯁꯤ, ꯁꯣꯐꯥꯁꯤꯗ ꯐꯝꯁꯤ, ꯑꯩ ꯆꯥ ꯂꯣꯜꯂꯨꯈꯤꯒꯦ, ꯆꯥ ꯊꯛꯈꯤꯁꯤ"꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯐꯝꯃꯤꯟꯅꯗꯨꯅ ꯆꯥ ꯊꯛꯅ ꯊꯛꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯁꯥꯟꯇꯅ ꯁꯝꯊꯔꯛꯏ, "ꯂꯝꯂꯣꯡ ꯀꯩꯊꯦꯜꯗ ꯎꯁꯣꯞꯀꯤ ꯎꯁꯣꯏ ꯊꯣꯛꯄ꯭ꯔꯥ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯗ ꯆꯨꯝꯅ ꯁꯨꯝ ꯅꯛꯏ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯅꯤ. ꯏꯆꯦ ꯔꯥꯙꯥ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ"꯫ ꯔꯥꯙꯥꯅ, "ꯑꯗꯨꯗꯤ ꯑꯩ ꯊꯤꯟꯗꯣꯛꯄꯤꯔꯒꯦ, ꯃꯅꯤꯡꯂꯣꯝꯁꯤꯗ ꯆꯠꯄꯁꯨ ꯌꯥꯕꯅꯤ, ꯌꯨꯝꯂꯣꯟ ꯑꯃ ꯂꯥꯜꯂꯒ ꯀꯩꯊꯦꯜ ꯑꯗꯨꯝ ꯂꯩꯔꯕꯅꯤ"꯫ ꯁꯥꯟꯇꯅ ꯍꯥꯏꯔꯛꯏ, "ꯂꯥꯛꯂꯤꯕ ꯑꯍꯜ ꯑꯁꯦ ꯇꯥ ꯇꯣꯝꯕꯒꯤꯅꯦ ꯃꯃꯥꯕꯣꯛꯅꯤ, ꯅꯈꯣꯏꯗ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯈꯥꯡꯕ ꯉꯝꯗꯗꯨꯅꯅꯦ ꯂꯥꯛꯂꯤꯕꯅꯤ". ꯔꯥꯙꯥꯅ, "ꯍꯩꯃꯥ, ꯅꯪꯗꯤ ꯉꯁꯥꯏ ꯃꯈꯩꯗꯤ ꯍꯥꯏꯗꯦꯅ"꯫ ꯐꯤꯔꯣꯏ ꯂꯣꯏꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯁꯥꯟꯇꯅ ꯂꯦꯟꯂꯥꯏꯟꯗ ꯐꯣꯟ ꯇꯧꯔꯛꯏ꯫ "ꯏꯆꯦ ꯔꯥꯙꯥ, ꯇꯥ ꯇꯣꯝꯕꯒꯤ ꯃꯃꯥ ꯑꯩꯈꯣꯏꯗ ꯂꯥꯛꯇꯨꯅ ꯂꯩꯔꯦ, ꯐꯣꯟ ꯄꯥꯏꯍꯜꯂꯛꯀꯦ"꯫ ꯔꯥꯙꯥꯅ ꯍꯥꯏꯔꯛꯏ, "ꯑꯍꯜ ꯑꯗꯨꯒ ꯑꯩꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯧ ꯍꯥꯏꯔꯤꯕꯅꯣ"꯫ ꯁꯥꯟꯇꯅ ꯍꯥꯏꯔꯛꯏ, "ꯈꯪꯗꯦ ꯈꯪꯗꯦ, ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ ꯈꯪꯅꯅꯤꯡꯉꯤ ꯍꯥꯏꯔꯤꯕ, ꯑꯗꯣ ꯄꯥꯏꯍꯜꯂꯛꯑꯒꯦꯀꯣ". ꯔꯥꯙꯥꯅ, "ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯒꯗꯧꯔꯤꯕꯅꯣ"꯫ "ꯍꯣꯏ ꯍꯣꯏ, ꯁꯥꯟꯅꯕ ꯍꯥꯏꯗꯨꯅꯤ". ꯇꯣꯝꯕꯒꯤ ꯃꯃꯥꯅ, "ꯏꯕꯦꯝꯃ, ꯐꯤꯔꯣꯏꯁꯨ ꯂꯣꯏꯔꯦ, ꯂꯥꯛꯅꯅꯕ ꯇꯧꯔꯁꯤꯅꯦ". ꯔꯥꯙꯥꯅ, "ꯏꯃꯥ, ꯍꯥꯏꯒꯗꯕ ꯃꯤꯅꯗꯤ ꯆꯠꯁꯤ ꯍꯥꯏꯗꯅ ꯑꯩꯅ ꯀꯔꯝꯅ ꯂꯥꯛꯀꯅꯤ"꯫ "ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ, ꯅꯈꯣꯏ ꯑꯅꯤ ꯃꯨꯟꯅ ꯇꯥꯟꯅꯔꯒꯅꯦ ꯊꯨꯅ ꯂꯥꯛꯅꯅꯕ ꯇꯧꯔꯁꯤꯀꯣ, ꯏꯃꯥꯁꯨ ꯐꯣꯟ ꯑꯃꯨꯛ ꯊꯝꯂꯒꯦ". ꯇꯣꯝꯕꯁꯨ ꯏꯃꯨꯡ ꯑꯗꯨꯗ ꯅꯨꯄꯤ ꯋꯥꯠꯄꯒ ꯍꯥꯏꯔꯨꯔꯒꯗꯤ ꯄꯨꯁꯤꯟꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯒꯤ ꯄꯔꯤꯈꯥ ꯂꯣꯏꯈꯤꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯃꯔꯣꯝꯗꯅ ꯔꯥꯙꯥꯅ ꯂꯩꯁꯥꯕꯤ ꯑꯣꯏꯕ ꯑꯁꯤꯗꯅꯦ ꯂꯝꯂꯥꯟꯕ ꯀꯅꯥꯒꯨꯝꯕꯅ ꯑꯣꯏꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯖꯕꯁꯨ ꯄꯣꯛꯂꯤ꯫ ꯍꯦꯃꯣꯂꯇꯥꯅ ꯀꯦꯂꯦꯟꯗꯔ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯇꯣꯝꯕꯅ ꯔꯥꯙꯥꯒ ꯎꯅꯕꯒꯤ ꯇꯥꯡ ꯏꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯍꯦꯃꯣ ꯌꯥꯝꯅ ꯀꯞꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯃꯍꯥꯛꯀꯤ ꯃꯦꯠ ꯊꯣꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯇꯣꯝꯕꯅ ꯍꯦꯃꯣꯆꯟꯗ꯭ꯔꯕꯨ ꯄꯨꯔꯗꯨꯅ ꯂꯝꯂꯣꯡꯗ ꯂꯥꯛꯂꯤ꯫ ꯔꯥꯙꯥ ꯈꯣꯏꯒꯤ ꯃꯅꯤꯡꯗ ꯆꯥ ꯍꯣꯇꯦꯜ ꯑꯃ ꯂꯩ, ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯆꯥ ꯊꯛꯃꯤꯟꯅꯔꯤ꯫
ꯍꯦꯃꯣꯆꯟꯗ꯭ꯔꯅ ꯀ꯭ꯂꯥꯁꯀ ꯃꯁꯥꯒ ꯆꯥꯟꯅꯗꯦ, ꯌꯥꯝꯅ ꯄꯤꯛꯂꯤ ꯃꯁꯥ ꯑꯗꯣ ꯃꯇꯨꯝ ꯇꯥꯔꯒ ꯃꯁꯛꯁꯨ ꯑꯉꯥꯡ ꯌꯥꯝꯅ ꯃꯥꯜꯂꯤ꯫ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ, ꯍꯌꯦꯡꯗꯤ ꯃꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯂꯝ ꯀꯣꯏꯕ ꯆꯠꯀꯅꯤ ꯍꯥꯏꯔꯤ, ꯑꯗꯨꯒꯤ ꯃꯁꯝ ꯀꯛꯄꯤꯒꯦꯅ ꯄꯨꯔꯛꯄꯅꯤ꯫ ꯔꯥꯙꯥꯅ, ꯍꯦꯔꯣ ꯉꯁꯤꯗꯤ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯔꯛꯏ? ꯍꯦꯔꯣꯅ, ꯉꯥ ꯊꯣꯡꯕꯒ ꯀꯥꯡꯁꯣꯏꯒ ꯆꯥꯔꯛꯏ꯫ ꯔꯥꯙꯥꯅ, ꯅꯪꯗꯤ ꯌꯥꯝꯅ ꯍꯥꯎꯕ ꯌꯦꯟꯁꯥꯡꯒ ꯆꯥꯔꯛꯏꯅ꯫ ꯇꯣꯝꯕꯅ, ꯃꯃꯥꯕꯣꯛꯅ ꯉꯥ ꯊꯣꯡꯕ ꯊꯤꯜꯂꯛꯇꯨꯅ ꯆꯥꯔꯛꯄꯅꯤ꯫ ꯔꯥꯙꯥꯅ, ꯁꯦ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯂꯣꯟꯕꯤꯔꯛꯄ ꯈꯨꯠ ꯃꯣꯖꯥꯅꯤ, ꯆꯥꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯁꯤ꯫ ꯍꯦꯔꯣ ꯈꯨꯠ ꯃꯣꯖꯥ ꯑꯗꯣ ꯎꯞꯁꯤꯜꯂꯒ ꯌꯦꯡꯕꯗ ꯅꯥꯞ ꯇꯝꯕꯒꯨꯝꯅ ꯆꯞ ꯆꯥꯔꯝꯂꯦ꯫ ꯔꯨꯃꯥꯟ ꯑꯁꯤꯒ ꯄꯩꯁꯥꯁꯤꯒꯁꯨ ꯄꯥꯏꯁꯤꯜꯂꯣ, ꯍꯌꯦꯡ ꯂꯝ ꯀꯣꯏꯕ ꯆꯠꯄꯗ ꯄꯩꯁꯥ ꯑꯁꯤꯅ ꯑꯆꯥꯄꯣꯠ ꯂꯩꯔꯒ ꯆꯥꯅꯅꯕꯅꯤ꯫ ꯇꯣꯝꯕꯅ, ꯅꯪꯁꯨ ꯆꯪꯍꯧꯔꯣ, ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ꯫ ꯔꯥꯙꯥ ꯃꯇꯝ ꯈꯔ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯃꯄꯟꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯂꯩꯔꯔꯦ꯫ ꯃꯇꯩꯅ ꯃꯆꯥꯅꯨꯄꯤꯗꯨ ꯃꯤꯔꯝꯗ ꯃꯍꯩ ꯇꯝꯕ ꯆꯠꯄꯒꯤ ꯊꯤꯟꯕ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯗ ꯃꯆꯦꯅ, ꯃꯤ ꯌꯥꯝꯅ ꯂꯩꯇꯕ ꯅꯨꯡꯉꯥꯏꯇꯦ, ꯃꯈꯣꯏꯗ ꯂꯩꯁꯤ ꯍꯥꯏꯗꯨꯅꯁꯨ ꯂꯩꯃꯤꯟꯅꯕꯅꯤ꯫ ꯅꯣꯡꯃ ꯇꯣꯝꯕꯅ ꯃꯆꯥꯅꯨꯄꯥ ꯄꯨꯔꯒ ꯔꯥꯙꯥꯒꯤ ꯃꯆꯦꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯔꯥꯙꯥꯅ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯆꯦꯒ ꯃꯈꯣꯏ ꯃꯔꯤ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯍꯦꯔꯣ ꯅꯨꯃꯤꯠꯇꯣ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯄꯨꯊꯣꯛꯂꯤꯕ ꯑꯆꯥꯄꯣꯠꯇꯨ ꯑꯃꯠꯇ ꯆꯥꯎ ꯊꯛꯎ ꯍꯥꯏꯕ ꯌꯥꯗꯕ ꯃꯈꯩ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯗꯨꯝ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯇꯣꯝꯕꯅ ꯃꯆꯥꯕꯨ ꯑꯆꯥꯄꯣꯠ ꯆꯥꯅꯅꯕ ꯊꯦꯝꯖꯔꯤ꯫ ꯑꯃꯨꯛꯁꯨ ꯔꯥꯙꯥꯒꯤ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯇꯥꯕ ꯑꯗꯨꯕꯨ ꯎꯔꯨꯕꯗ ꯇꯣꯝꯕꯅ ꯀꯔꯤꯁꯨ ꯈꯜꯂꯨꯒꯅꯨ ꯍꯥꯏꯅꯁꯨ ꯊꯦꯝꯖꯤꯟꯖꯔꯤ꯫ ꯑꯉꯥꯡꯒꯤ ꯃꯇꯧ ꯎꯔꯨꯕꯗꯒꯤ ꯔꯥꯙꯥ ꯃꯈꯣꯏꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯔꯤ꯫ ꯇꯣꯝꯕꯅ ꯐꯣꯟ ꯇꯧꯔꯛꯂꯤ꯫ ꯔꯥꯙꯥꯅ ꯐꯣꯟ ꯑꯣꯛꯂꯤ꯫ ꯍꯦꯔꯣ, ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ, ꯑꯩꯈꯣꯏ ꯑꯅꯤ ꯕꯖꯥꯔꯗ ꯃꯥꯒꯤ ꯖꯦꯀꯦꯠ ꯑꯃ ꯂꯩꯕꯤꯔꯦ꯫ ꯑꯩꯈꯣꯏ ꯑꯅꯤ PCOꯗꯒꯤ ꯐꯣꯟ ꯇꯧꯔꯛꯂꯤꯕꯅꯤ, ꯃꯥ ꯐꯣꯟ ꯄꯥꯏꯍꯜꯂꯛꯀꯦꯀꯣ꯫ ꯔꯥꯙꯥꯅ, ꯍꯦꯔꯣ ꯀꯔꯤ ꯇꯧꯔꯕꯒꯦ? ꯕꯥꯅ ꯂꯩꯕꯤꯕ ꯐꯨꯔꯤꯠꯇꯨ ꯄꯥꯝꯗ꯭ꯔꯕꯔꯣ? ꯋꯥꯒ ꯑꯃꯠꯇ ꯉꯥꯡꯗꯦꯅ꯫ ꯇꯣꯝꯕꯅ, ꯃꯥ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯣ ꯇꯥꯗꯤ ꯇꯥꯔꯤ, ꯋꯥ ꯉꯥꯡꯕ ꯏꯀꯥꯏꯖꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯅꯪ ꯀꯔꯤꯁꯨ ꯈꯜꯂꯨꯔꯒꯅꯨ, ꯐꯨꯔꯤꯠ ꯂꯩꯕꯤꯕ ꯑꯗꯨꯗ ꯃꯥ ꯌꯥꯝꯅ ꯍꯔꯥꯎꯔꯦ, ꯐꯣꯟ ꯑꯃꯨꯛ ꯊꯝꯂꯒꯦꯀꯣ꯫ ꯇꯣꯝꯕꯅ ꯍꯦꯔꯣꯗ ꯍꯥꯏ, ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯂꯨꯕ ꯑꯗꯣ ꯅꯆꯦꯗꯗꯤ ꯇꯝꯊꯣꯛꯂꯨꯅꯨꯀꯣ, ꯏꯆꯥꯗꯤ ꯃꯔꯝ ꯌꯥꯝꯅ ꯃꯣꯛꯄꯅꯤ꯫ ꯔꯥꯙꯥꯅ ꯇꯣꯝꯕꯒꯤ ꯋꯥꯖꯕ ꯃꯇꯧ ꯑꯗꯨꯗ ꯃꯥꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯣ ꯅꯣꯛꯁꯤꯟꯅꯗꯨꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯅ ꯀꯞꯈꯤꯕꯒꯤ ꯃꯇꯧ ꯑꯗꯣ ꯃꯤꯠꯃꯥꯡꯗ ꯎꯗꯨꯅꯇ ꯑꯗꯨꯃꯛ ꯂꯩꯔꯦ꯫ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯔꯥꯙꯥ, ꯍꯦꯔꯣꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯣ ꯑꯣꯟꯅ ꯇꯩꯅꯕ ꯑꯣꯏꯅ ꯃꯈꯣꯏ ꯑꯅꯤꯗꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯊꯝꯕꯤꯔꯒꯦ ꯍꯥꯏꯅꯁꯨ ꯃꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯅꯣꯡꯃ ꯔꯥꯙꯥꯒꯤ ꯃꯆꯦꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯉꯩꯗ ꯁꯥꯟꯇꯅ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ꯫ ꯔꯥꯙꯥꯅ, ꯁꯥꯟꯇ, ꯀꯔꯤ ꯂꯩꯔꯦ? ꯁꯥꯟꯇꯅ, ꯏꯆꯦ ꯔꯥꯙꯥ, ꯇꯥ ꯇꯣꯝꯕꯒꯤ ꯃꯃꯥꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯗ ꯇꯥ ꯇꯣꯝꯕꯒꯤ ꯃꯆꯦꯅ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯌꯥꯝꯅ ꯅꯤꯡꯉꯝꯍꯧꯗꯕ ꯇꯥꯔꯦ, ꯑꯃꯨꯛꯇ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯍꯜꯂꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯔꯔꯦ꯫ ꯁꯥꯟꯇꯒꯤ ꯋꯥꯇꯥ ꯑꯗꯨꯗ ꯔꯥꯙꯥꯒꯤ ꯃꯆꯦꯅꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯕꯅꯤꯅ ꯆꯠꯂꯨꯔꯣ ꯍꯥꯏꯕꯗꯒꯤ ꯇꯣꯝꯕꯒ ꯂꯣꯏꯅꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯇꯣꯝꯕꯒꯤ ꯃꯆꯦꯒ ꯑꯉꯣꯝꯒꯤ ꯅꯤꯉꯣꯜ ꯑꯃꯒ ꯃꯈꯣꯏ ꯑꯅꯤꯅ ꯃꯃꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯒ ꯔꯥꯙꯥꯒ ꯆꯪꯂꯛꯄ ꯎꯕꯗ ꯃꯃꯥꯗꯣ ꯍꯔꯥꯎꯖꯩ꯫ ꯔꯥꯙꯥ ꯑꯅꯥꯕꯒꯤ ꯃꯅꯥꯛꯇ ꯊꯥꯔꯤꯕ ꯃꯣꯔꯥ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯇꯣꯝꯕꯅ ꯔꯥꯙꯥꯗ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯃꯃꯥꯒꯤ ꯁꯦꯕꯥ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈꯤ꯫ ꯔꯥꯙꯥꯅ ꯃꯃꯥꯒꯤ ꯃꯈꯨꯠ ꯃꯁꯥ ꯑꯗꯣ ꯁꯤꯠ ꯅꯥꯟꯗꯨꯅ ꯃꯦꯠꯄꯤꯕꯣꯏ ꯅꯥꯟꯕꯤꯕꯣꯏ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯇꯣꯝꯕꯒ ꯑꯉꯣꯝ ꯅꯤꯉꯣꯜ ꯃꯅꯦ ꯑꯗꯨꯒ ꯑꯆꯥꯄꯣꯠ ꯂꯩꯔꯨꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕꯒꯤ ꯃꯆꯦꯅ, ꯏꯕꯦꯝꯃ ꯋꯥꯔꯅꯤ, ꯇꯣꯛꯂꯣ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯆꯥꯄꯣꯠ ꯂꯩꯔꯨꯕ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯂꯥꯛꯂꯦ꯫ ꯇꯣꯝꯕ, ꯅꯈꯨꯠꯇꯨ ꯁꯦꯡꯅ ꯍꯥꯝꯗꯣꯛꯂꯣ, ꯏꯆꯦ ꯃꯈꯨꯠ ꯍꯥꯝꯅꯅꯕ ꯏꯁꯤꯡ ꯑꯁꯥꯕꯗꯣ ꯄꯤꯕꯤꯌꯨ꯫ ꯃꯆꯦꯅ ꯏꯁꯤꯡ ꯍꯩꯔꯗꯨꯅ ꯔꯥꯙꯥ ꯃꯈꯨꯠ ꯁꯦꯡꯅ ꯍꯥꯝꯗꯣꯛꯂꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯍꯣꯇꯦꯜꯗ ꯆꯥꯔꯛꯂꯦ, ꯏꯆꯦ ꯅꯈꯣꯏ ꯑꯅꯤ ꯆꯥꯃꯤꯟꯅꯔꯣ꯫ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯣꯝꯕꯅ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ꯫ ꯔꯥꯙꯥꯅ, ꯏꯃꯥ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯔꯗꯨꯅ ꯃꯃꯥꯗ ꯄꯩꯁꯥ ꯄꯤꯔꯤ꯫ ꯉꯁꯤꯗꯒꯤ ꯅꯥꯕ ꯐꯔꯣ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯃꯤꯟꯅꯈ꯭ꯔꯦ꯫ ꯇꯣꯝꯕꯒꯤ ꯃꯃꯥꯗꯣ ꯔꯥꯙꯥꯅ ꯊꯣꯛꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯣ ꯑꯃꯨꯛꯇꯪ ꯊꯥꯡꯒꯠꯂꯒ ꯂꯩꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯍꯧꯕꯕꯨ ꯑꯁꯨꯝ ꯇꯧꯔꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯔ ꯐꯒꯠꯂꯛꯄꯅ ꯃꯌꯨꯝꯗ ꯄꯨꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫
ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯏꯀꯣꯛꯅꯣꯟ ꯈꯨꯔꯨꯝꯖꯔꯤ꯫